mayambu khurumzari mayam nungainaribo mayam kamai taurige mayam adu mayam ngasigi blog se comment pathupagi blog ne adu ai ngasigi blog se comment pathupagi blog se semagum sira haina khandi khanba ko adu haidi hera semage na khalaga sema bane bako ai se manipur ngang ma se sum ganom doksele ado sema bane kai marangi no habada mi se makhal yame bako habadi mi na kainom haira ju khum de tumina manungda omaga chaaga dum leiba group ama leiba ko no usala wadi ngang thokte bida adi miyam meraktilak matam da ju khogi adjust tawba haiba haigadra mi na kaino ngang ju yana yana badum pungcha cha pado adugumba oibane bako adugumba group ama lei aduga mi adagi mi na kitang ngang pa sauningi ba mai thamoi da sauningi ba ngang mabukti phaba ko aduga ngang tho kanda ngasagi penja hobo group am leiba ko do ado ai isaje abungogi mama ai isaje puk yam phabane puk yam chambane aduga akhodi pukta walot pa heitabane ngang tho kanda penja hobo group tu neba ado ngang thokta bida dum ungjala thamba je si phattabani ko ado waya ngang bai ju kana da badi leibane adu ju matang chan chan adi yei hoga dabani matang chan adi ngang ga dabane natra mya ado handaki pa doriba comment jing je sidi maitai gi comment nga do oidoine ba ko maitai dagi khangalak pa comment nga to oidoine ha khwai hal hamba comment je YYN hai magi azina nupira nupara khangdre ko mai je minu ma ket ama magi kano sida hai ko minu je marom dadi yum leimani hai amarom dadi kai hai tare Pramanda su ikai khangdabagi pramanda su khoi ngarang la ngasira na hainabagi kano da pramando mi makhajai da khupang na se thaga ngarang ngasira na ngari hura la sabe ngarang na ngasira na hajalaga kano tawbani adugumba mi oidoira khangdre adu mayam sumko nyom sumba block ama sema matamda mina karishu kai haitare yengudebako natra nyom sumba block ama mina sabe ni khangdi samsamna honajaba block tu da mayamna support tawbide aba natra ado magi comment hana parage ai hana wa koi hana tawgi roige ado comment hana pajarage ko nupi masi nupira nupara khangdre nupi nangna tumin leyu yadro haye ai ngangbagi platform ama phangjari bani ai ke dawgi ai tumina leiduino natro ai ngangbagi platform ama phangjari bani hawa thaini ngai gi matam do natra bane hojise ai ke dawgi ai tumina leiduino aduga rasiga yaudre ye hoine ai budi ngauraga champut oibane rasiga yaudabani ado ngangiba nang message no comment ira iba mi nangna kayamuk phajai kayamuk rasi lei haibadu haibiro khoi hoji without makeup ne nangna kayam phajabano nangna kayam rasi leibano haibadu ju nangi photo ga ko nang photo hapo yaro nangi profile da minu gi hangdong mamaya ma hapjali do kagino nangna sagi phajabadu utho yadro mi gi rasi yaugera rasi kangera khoi isagi photo hapsari bako ado rasi yaw nangi nangi profile picture hapde kai nang hangdong oina hapi maram kari gino aduga man haide aduga mi wari chumbra lanbra khangdana wathi yawba ye chumba lanba khangdana karama matangda chumba lanba yawdana aina karama matangda wathi yawba block semgrage ai aduga block semde aduga media da wathi yawba wa ngangba taningde ye aina karamba media da wathi ngangba blog tawgrage kai akhoi media da wathi ngangba blog tawde nasani yengbiyo aigi youtube channel na changa kanda aina wathi ngangba blog tawkhibra yengbiyo nangna migi habadi mi atopagi community amada nangna mi changjang idu moina pesa kya da nangbu nekhige nang moigi pesa kya da nekhige ba moigi kano sengba miro nangjibo ha nang moigi huiroi gi type leiba mi oiramne duduna ne nangna moigi kangkhala kanda moida ngangwa matamda moida kangkhala kanda nangna sauri do moigi huiroi oiba mi oiram nangje huiroi ka habado tru ka ha tawbodo adugumbo oiramne aba natro isani isagi community kangkha dawbani nangna nasagi community gi mi amada sidaraga mi amagi community kangkhali do nang huiroi ka ba huiroi do adu kaweba natro taning de dunga maitai nupi ama oina tumina leyu yadro maitai nupi ama oirambagi ngasi chinje kallije maitai nupi ama oirambagi yaningda wadu di yaningde na khoji mi wona toksana bado haiteba yaningda wadu di yaningde na haiga doba khangedana aduga ikai dro kuki nupa na nangbu thina ngangi doye aduna ni ne matik chaba pakhum piga da bani ne nang hoje aije medical da leine bako aije medical gi staff amane ba aije employee amane ba aije khangbra aduduna nangju medical gi problem ama oire na khalun nangju jaga mafam sa da banangi private part ni khangde amadani khangde nangi private gano da man nare na khalo nang ikaye na nang ikaye na nangi anabadu nang haidok te dum leitai na pokhai da nang pokhai ba tare na ha nang pokhai ba tare na
adudana asida akhudi medical da laibanina asigum wada amarom dadi ikai ningai di oide habadi sidi tatok tasin tobani aina numitu da ngangi ba aina comment pa thok da ngangi aina comment pa bagi video do adudani ko ma blog tu dani ko man harize adu comment pa bagi blog tu da aina kasu haiba laite habadi pot jengning ta di gani doctor oyu haibane ba na hujikan di gani doctor se nupa ngata na mano oire ba nupa ju nupi ju yam oi ko adu na nupa nga to oire ba habadi asida khoigi nushiraba ichina muslim sing je khwaidagi jeksanjaba haini na modi haidi gurkha gi system tawra kan da no tawine ba adu su matang matam ne yarakta di khoigi hospital da lari se nupi ama khatani ba gani doctor ri se atagi nupa nga tane ba matang matam ne yarakta di adu gi matung yadum tawba ta bane yeng mata bane netro nang nara kan da nang kana na yeng dori ge ha nang hairi du bo nara kan da kana na yeng dori ge aduga phaja ba waro ye nang phajaba wa na ta bani na nangi private part da nang po me ai doctor da haibi kai phajaba wa na train adum po ma ga nang adudi na adagi tumor or da nang cancer na da na sita bani ne dudi ha phajaba wa na tra dia ha nang tumor ga na da na nang si batari ba na phajaba wa na tra bani na aduna ai gi platform ma phangi bani na ai na ngangi ba do numitu da soiba wa amata yaugde nang sado habdi zugo chada ba mi mo rani aina ga smai ya po jam ning ning adi sabu pigi doctor tamu ka habdi asi je kaino ne ka har ga sanga iba nang oina zugo chadri ne ba mi am tana zugo chada ba comment pirakte nang khata ne ba maitai ama oina nang khata ne ba comment pirai je adudi nang na sa zugo chadre na khali ne ba mi ge sumna mubang to ba de sumna block ama semu matam de sadugo ma de nami to smaina sukta dana uitha dana leire aduga sam po jam ning adi sabu pigi doctor tamu na habdi nami to de phakto ke do ngai ye yening da de ngano aduga nang na du da changde laga nang na comment pe bagi mathok ta de ba natro aduga kuki khak natte phajaba waro kuki khak natte nang su mi kaino na mai thamale bi mai kaidobagi mai thaduino ha mai taba ba mai jibo mai thamale kaina ha nang na kayam na kaino tawba mi no ba nang ja mina kaino tawraga na nang na tumin yengba mi dunia mi ngodana mi mamang dani ikai bi am sara kanda ikai bi am sara ga nang na tumin tawba mi dunia ba nang na tumin na tawba ina tro ai gi sang pot sida kaino video sida yengi se ai video je sanga ina sangano da po yengning adi gano sabu pidok da tamathangi gano comment sina ko bangkem naurem aina ai naung nupa ai chane na dum khali ko masakti udri khangdri sung comment da so ko apha pha ba sung comment dum pibirak pane aduga mana haibire sister matang sabada muktang mubang tongmina si adu karam kanda manipur da laktuino na hai hoi mubang tongmina ba ya adu kai haitara khoi abungo ge hoji handaki day 16 dagi school ka ba hogdore adi school gi timing gi matam yenga gane aina yum da tholak toise adu matang sabada hairake aduga magi ani suba kamen amasu bangkim naurem na ibire ba ko mana haibire bangkim naurem na bed kamen gi su yamna ka hen emotional oisin ganu sister aikoina support adum tawgani next video da abungo ga punna mubang tawbiro u insang di sister na pamba mai ga sabiro u na aide aina hujiki kamen pa bagi video du dane ba ko blog tu dane ado midi habadi ko midi phajana habadi maitai mo bagi adugum bada kano tawganu kho kano na aduga hujiki ama du na y1 n du na mana kari no mana haido madu so idena kuki gi huiroi oiram doine hoi matam kuna makta haibdi ko aina su ikai khumna ba dum uchai brother bangkim kunaurem ko aduga dum thank you apha ba nusi ba comment pibi bagi aduga kanano khangde amazina psycho haye masaju psycho haye badi angau bani dana ko psycho de aduduna kcd k katno da pallarege sida kbcd ye khoide adugumba do nachade khambra adugumba gi tongana profession ama laibani adu khoidi natte aise mama amane adugumba natte aduga maitai nupa amana haire yesi maitai nupa ju yamna jugo chada bo eram doine ba ko haide jugo chada bo nupa eram doine aduga mana haye KS yamo hai KS yamo jina ne mana hai amtang koinaning da na hai nangbo natuga thi phangra baba mauga thi ti dana kan jibo ha noigumba kaya jine ba khoi ge asa duda rep tora mega da rep tora mega haiba sena ba mi do noigumba ji oidoi ba nangang thoi du na sagi izatu ne ba na sagi haidi character du ne ba mapana takchari je haujikan je aina ne sum kano doi ni ko haibadi Facebook ai je mongna pai ba hanubina pai ba mi khudi mongna pai ba ya ba Facebook haiba se Facebook haiba di kano je loina pai ba ya ba Facebook je gi kana ba kaya ma lobo ya social media je ko YouTube te gi kana ba me am lobo ya khoina sak thong ba heram da boiro adegi khoina ai hauji language tammi ne ba ko haibadi ai
ibungogi like takuma tamda hudi Assamese Hindi kano tawre khoina di tamak pana tabani na tamine ba asiguma kana ba kaya ma lobo yae ba ko adu dukanda Facebook ta zu habadi friend request ha ko matamda friend do habadi accept ama taw matamda hata message ta tharakani ba haidi kano tawbuna tab du ko chanda ba message ama ha tharakani ba aina thaga do mi do karamba mi no leshabi ra maura habado kano taw godawni ba friend oile na friend khuding message chat tongna ba cha tongna ga daw na te ba natro friend khudimak message thanagani haibagi niam leite aduga hoi maru mapang haki haining wa do gi smaina thobani ai asidagi asilamdagi ne ai smaina sigi kano se adu oi aingonda haibadi haining wa do haiga dawne ba adu natabida tongana khaibagi mongda message harakpado adugumba yam yawe mi je adugumba tawdabana phai matu leina adune masagi nupi leina na nupi atopa koiba ngamba adu dugo chadaba mi haido adu kowe adu kayam phadoino haba Facebook tegi khangnara ganda koina ba mina kayam phadoino makong tangba makok chekpa mami tangba ojeramdane photo dana mi profile picture phaja ba ko edit tawraga hapjalaga asengbu ura kana na mathong mangkhangda ba superna khagumba nupi wara madi kamai tawdori ha adone wado munna khala ga ngangbiyo aduga hantaki comment sina ko yaiphabi dana haibire doctor tambadi phai kaino ne kuki nogi singda sukana gani nache nachal sing angang unabada mateng oinaba natro aina haise chumbro haye kuku haye hoi ita yaiphabi na harisi yamna sumi loksan beya bani adune matamang hande bida lan tongna da bida laila su phajana tamaga aphaba gyan taba mi ama oiningai hona bana phai ama oigira maitai boigira mangbu oigira natra lan haizina tangna pokpa miyo begi mapok ne ba mi haina dudi brahma magna pok ngamdra ba miyo mapok ni na hainari ne ba asu tangna pokpa kano taw pokla ba matam sida hana ba suna ba tawde shuru pudi aha sinjak chabiu phaja ba sepiu phaja ba mafam da koi biu aduga lan songna dana pesa nung sam yam sading to boi muhuta aphaba haibedi ko doctor ni khangde engineer ni khangde me tawraga oza boy bani khangde ma boy bani khangde ayas tha bani khangde adugombo aina sakho khongthang doina hona biu lan haibaje thum to biranu gyan tao asengba gyan tabiyo haidani leire aduga ko hantaki comment asina ko kai haidoino khangde Germany haima male mana haye yai druga haiba hai aina hangi druga hayana brothers amana sa imoinu hayu druga di mayang line khopani na dumaina haiba khoina he kano dum khangamba degi dum lanara ba phone ye ba ko samani mai ge sayon gi wani ba matang dugi matungi na ko sayon gi wani ba yai druga haiba nupasu mahadeba olage haiba saurak lakanda natra chumi nupasu saura ba haining ise ko mahadeba olage haiba saurakanda or Vishnu ko mane namsumo mafam ne asidi maitai haiba leite aikoi gi probab or idioms the English hairisi for example ko tit or tet ko a good beginning make a good ending ko light with maduda kamunen oiba leite yam chumba wafam ne ba asengmagini yam chumba wafam ne ishwar haibasidi amakhatani aba ishwar hasidi amakhatani ado ai ngasi bukta ko ai ngasi bukta aina haibadi ko nastamba chalamdagi tholakpa mikupse ai khoi ai bu takpi tambira ko oza ko khoi ne soro sara haira ko do dai takpira ko oza ne ba ko mana haiba ibema nang chalamdai da ne ko mana haibire mana ne khoi gi di phubala gi di leibang mapu adagi loktang maru sampo mapu pakhangba de khoi morang thangjing na ko le ba morang thangjing je asi manga je che na nungti gi nang ningjawo na ko dum nungti gi nang khoiramona ado ai ngasi bo ojana takpirakpado ai ngasi bo ai khoirame ba khangbra aduga ai bo pokpi ima do palem ima je asijina kai takpirai adi ko aina lei ba famje lamdam masije aina lei ba lamje asi koli ba siju ko aina di nomagi hagola kanda aina chatuirin na aduduna nomagi hagola sina imagine ngak seni doine ba khangbra aduduna asigi ju khoiramu na aduduna lamdam masibo konbiri ba mapi mapa ba singa na khoirame ba tum ya hawra pada laiba ohum la kanda pichibi imagine da khoirama kanda hagolu haina tro ado mana ngangai ba mektai panthobi ima ibema duda na ngangai ba maje asi tawramoi doine ba habadi laigi maramdadi ai kya di khanglude ko adui tarasu ai imana takpirakba ai halamani bo hoina takpirambado he hawala ko da khonglebak ta dingai da pichibi ima sidane ahumlak laiba kalakanda hagoluna aina hagolakanda imaji mathagda chatoine ba adumaina katlaga nungti hagolaga chata de nangi punsida habadi nangna chatpada khudong thiba je nangoya ba aduga aina aigi lamdam dubi konbiri ba lamdam dugi koli ba mapi mapa oi bajing do adujo aina chena khoirum jaga da bane ba ai hoji asam dani leirije aduna ai adum khoirame asam ji ju kamakya ima ibe mana kole adum ai adum khoirame adu aina ngai baje mana hairije adum akhoi Manipur gi mina atop jaga da koi budum chali ne ba lai khoramine ba tit thaka halama jina India Bharat pumba kha Bharat awang Bharat chali ne ba natro
aduni isora ja amakatani magi thamoi da ningjaba duni ba duda kaisumta kaino sauna ningai su kaimta leite ba natrane me kan mamana kamen birakibado puyam narendra maitai puyam nare habani ko ado mana iche na haido achumba yai chumamba yai ado Hindu gi lai Durga do maitai akhoi lai ni hairadi mayang sing na hat ke harak loidro ya kaido bagi haidoino loina ne Hindu drama haide loina yaurabane Hindu drama haide da lo yaurabane adu di Manipur da kaido bagi Radha Krishna gi adege no Govinda do kari lai no Govinda da lali de bu kari lai no iskon da lai de bu kari lai no mayam iskon da sala kanda phiroi nung noi kari kara Govinda sala kanda ai gobi halamajina ai di Govinda da sombiyo na lai ge chalo kali de bu karamba lai no adu panthobi imaro karamba lai de no katli dubo aduga akhoi sorat kari kara taw matamda ko akhoi sorat kari kara taw matamda karamba kari lengjen karamba lai lengjen ge na so mai so kam da charak tra ba karamba lai lengjen ge ba Gopal deva lengjali na tro ba Gopal deva dok kang sina kang khinga kan da la ga na Gopal deva do lengjali na tra ba sangong kher ga hodana hira ga tawdana katli ba sa tawri jing do Gopal deva da katli na tra ba aduni ado koi masen oirakanda sumaina habdu mari marang yana baze yamna di pamde adubu sum hanga abani na ko khumde yada bagi khumbani akoi no usomai chop oigera adagi sorat karamade ba karamada lengjali ba lai do Gopande ba lai ningjang bani lengjan ba ko phaman ba do adu Gopande bani phamali do natra adu kai gino ba kangchingi do kang du mayagi mayangi line ba Jagannath milaw ba kang dong Jagannath puri da ge no ne ba adu kai gino ba maya khoi Manipur da kang chingena hanaram ji kai marang gi no ba si hang ba ya ba question ngata ne ba adu duna ne mathok marang khang da ne khoi mari marang yam taw ba se amna kanada ba ne ba ko adana kai do ba hati haidu Hindu hai ji Hindu da lo yaw ba ne natra adu nang hauji exam ma thaba matamda karamba kano da pi ge ba khot pa da di maitai na di yawram ga yawbra ne ado akhoi magi kas adu da no da akhoi Hindu dharam adu dharam na tawba da akhoi karamba da khot ke ba adu yawda ban Hindu ne yaw ban ama ore su maitai oitar za ma oitar zo akhoi na mapalung ge exam ma thage hai tar di Hindu ha ba jine ba aduna mana hai hat ke haira withdraw aduna akhoi ge lejaram ba lai do adum seng na ningjabana phai hai hoi lai aji shora je amatani panthobi ma mai matam di la kanda imoinu imagi na imoinu la ko matam di imoinu chaong bi ana imadugi ningjai adagi panthobi ma la ko matam panthobi magi dum ningjare natro Krishna jarama je dum angang ori ngai dagi ne dum sanarami je Krishna jarama Manipur da tawdabro dum tawi ka ngai je ratha jatra dum tawi natro tawdro adagi nupi pala sakpada sakdaro duga khoi duga dum laleba binabo duga gai tawraga isege saksatana tawrei natro ai semtok ting ai da thaina degi lerama ba hanjin go han amta semtok ngama de duga ne ai ju yarage duga ko ado meya mai thaba maju lai aduna loisalage comment pa baje sum khangde sumai di aina comment je pa rojina khalamani ado puning de leibu wa je haidok tabagi nungai tabagi ena sum sika blog semdarak pani ado meya amna soiki belan ki ba kaya yor basum meya sum ngak piu ko meya ado dinga sikwen je matang sa de loisan jarage bye bye